Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru oiba ipaw sing patukang kahanjay. Ngasi May ahum nungaji numiki maru oiba paw sing gi update pijari ahan bata bom kamsiduna mamagi mathadagi hinghat hatpi kraba pikliba angang anigi aroiba mathong mangam pirang na yomduna pangtokre. Ha ani rongi matungda UPF KNO ga tripartite talk chathakre. MHA na sui camp tareta hanthalu haibda Kukizona taragani thoida hantange haikre. Jorchampur amasung Mizoram phauna bathong tekle Manipur gi foreigner amasung illegal immigrant sing khandoklaga halhankidabani MP Bimol New Haven amukasu landar kre hairi more da thau pusinaba hotnaramle lamde kunau micham hatpasing atu matamda maragi matik chaba jarak pi hairi lal manungda mafam khangriba miyoi sing wakat lengak na ipurabagi death certificate review pau sandong na pijari bom kapsinduna mamagi mathadagi hinghat hatpi krapa pikliba angang anigi aroiba mathong mangam piranga yomduna pangthokre hairi May 2023 gi Manipurdagi legislature gi power yauba separate administration pi kadabani haiduna maitei da atamna onsinduna chathakliba tamthirba lal asi Manipur amasung unel lengak na aroiba warusin ama poroktabadagi sahing yahing chaba manba hingcha yaitambagi makha chathrakpa thoongda mamang thagi taruk amasung teret kilona ba ahingi nongyai pung amaga minute mangarom tarpada rong lawbi awang lekaida mapagal kalaba bom kapsatuna pokai halakpada mamagi mathada tumliba pikliba angang anibu bom machana pathan badagi like kanabada kanbangam da laikidaba tung numit kunga marini gi matungda ngasi rims ki merial sangdagi thawai yaudraba machminaw angang ani gi hakchang loduna aroi mathong mangam pangthokre laikidaba chahi manga khakta ngai riba tomtil oinam amasung maki tha manga khakta ngai ribi machanupi yaisna gi hakchang loduna chanabi Lining matung ina aroiba mathong mangam pangthokpada laikai mian ayaba pibiu haiduna mamang thagi kuntrada angang anigi mapubok oinam babutonam yamda haija cherol ama thoroptuna ayaba laukibani mapuboki matungda ngarang angang anigi apokpo oinam mangal ngamba amasung apokpi oinam ongbi Firojam ningol binita gi maiki tegisu makoi anina punna kuyek piba cherol amana miamda angang ani hakchang lauduna aroiba mathong mangam pangthokpada ayaba pibiu hajarkibani angang anigi mapubokna phongdokibada isu anigi aroiba mathong mangam pangthoktabna manghada toina uduna leire haiba wafamsu phongdokibani laikhidaba angang anigi mapubok amasung apokpina miamdagi ayaba laukra matung asi ayuk makoi anigi hakchangsing rimski mirel sangdagi yamlaba miam galoinana torbung GP gi manung chanba phobak chaw ikhai mamang lekaida puari ga sagon rakliba lamthapung lampak tamna puraktuna aroiba mathong mangam pangthoki hairiba mapum asida angang anigi thokdok asi P Gelmol khulda leiba Nipan suba CRPF post ki personal sing na mathong ningthina pangtok tabadagi thokibani haiduna koi sauna miamna post asi tamna thomjilubada kap thorpa nongmai maruna paduna sokpadagi laikhidaba Jiten Bobby amasung Henry haksang singsu mapum asida leirol chankrabani ngasi ayupung tara khara helakpada haunaruba tawdana maikei kyadagi lakiba miamna saruk yaduna pikliba angang anigi haksang sing Rems ki mirel sangdagi puraki Rems ki mirel sangdagi Uripok Kangchup lambi tarak laga National Highway number 38 Imphal Jiribam lambi dubat samdana tin lambi tarak laga makoi ani aroiba yatapum oiriba mafam phawba porpa lambi ki nageta nong na ayat apan piba ngamdana leram kiba miamna angang ani mahumda laisu katki angang ani hakchang makoi ani gi pokphom tronglawbi yoklaba matung makoi gi tronglawbi awang lekai leiba yumda oinam tomthil gi hakchang pusinduna sumangda chanabi lining gi matung ina laitil gi thoram pangthoki maki machanpi yaisna gi hakchang gi chanabagi matung ina imungda pusinba yadabdagi aroiba mathong mangam pangthokadaba lambi gi sarukta mabungbu ngaidina thamki aroiba oina laisu katla matungda hanagum machanupi hakchang galonena lamthapung lampakta portuna tinkiba miyamgi mitnudagi sintharakpa pirang galonena lairol chanki maka tarpada tha anirongi matungda UPF KNO ga tripartite talk chathakre MHA na sugi camp tareta hanthalu haibda Kukizona trying to the hanthangi haikre ngasi dagi sahi taragani palongi mamang adungai kumja 2008 Government of India amasung Government of Manipur ga Kukizo gi tungan militant group singi umbrella body ani oiriba UPF amasung KNO ga ihan hana sugi agreement tawnaduna jahi amamam gi oina sangrol amatung kumja 2024 gi February da matam adugi Manipur lainga na agreement asidagi Government of Manipur yauroi haibagi warip laukrabasu Union lainga na September 3 2025 tagi amukhana sanghwal ki pas sugi signatory oiriba UPF amasung KNO gi miyoi singa tripartite talk ki makha taba mifam pangthokre Su agreement asidagi yauroi haiduna February 2024 da Manipur lengang na handokrab matungda Union lengang na
Government of Manipur gi mahut chinba official sing yauduna September 3, 2025 tagi nahaunana kuyek pinaduna chahi amagi oina sangdo halakibani masigi matung hokiba February 3, 2026 ta Wai Khiam channel singba Manipur lengak wasak lawu namit tasu Ministry of Home Affairs na sinduna UPF amasung KNO gi mihut singa Government of Manipur gi mahut chinba official sing yahunduna tripartite talk makha chathagibani hojikna matam asidagi tha anirong gi matungda ngarang makha tana UPF amasung KNO gi mihut sing yauna unions amasung state lengak ki official singa makha tana wari sanakibani Ministry of Home Affairs na sinduna ngarang Delhi da pangthokiba tripartite talk ki makha taba mifamda union amasung state lengak ki mihut singbu haukiba February thada MHA gi anuba Security Advisor Norris oina appointment pikraba retired IPS officer Ajit Lalna Luchingki lengak ani gi maikaida Intelligence Bureau gi official sing Manipur lengak ki Secretary Home and Ashok Kumar Masung Additional Director General of Police Asutosh Kumar Sinhana Serugyaki ngarang makha taba tripartite talk asi tangkak ani thokna pangthoki ahanba chakcha mamangi tangkakta mifam asida Serugyaki basingna Manipur gi hausi oidiba law and order gi phibam sugi designated camp singi matang yauna Manipur gi security gi phibam fagat hanawi damakta sugi camp sing masing hanthanba gi matangda puthokna khanaki chakcha matungi mifamdana UPF amasung KNO na tanaduna lakliba leslasa gi power yawa union territory ama kukijo miyamna khundaba chingi mafam singdasu political demani haireduna piu hariba wafum gi matangda khanaki mifam asida Home Minister gi maikidagi Ajit Lalna haujik Manipur laiba apunba sugi designated camp taraga mari asi suknatagi camp tarita hanthana wafum hugorki Ministry gi maikidagi wafum asi haudoraklabasu Serugyaki ba UPF amasung KNO gi mioi singi maikidagi di apunba sugi camp taraga mari asigi manungadi designated camp taraga nithoida hanthanbada yaningba phungdoki loinana UPF amasung KNO gi political demandi hariba wahumsing asigi matangdadi Ajit Lalna lengaki higher authority singda paudamduna khanghalage haibagi thajaba piki haini security advisor na luchingba lengaki mihut singna atu matamda Manipur da ing tappa hanjil hanaba thabak mangjil thana paketpa amasung mathau taba mafam singda central forcing deploy tawbag loinana tripartite talk asi Constitution ki provision singi manungda makha tana chathagadabani haibu wafum phungtoki panba yabadi Chief Minister Wai Khiam chana luchingba lengak lerpadagi mahak masamak hokiba mas thagi aroiba chayolda Manipur gi lal asi horpadagi ahanba oina kukijo council gi mihut singa Guwahati da paminaduna mifam pangtokrabani loinana ngarang mak Ministry of Home Affairs na sugi ayaba thamlakliba UPF amasung KNO United People Front amadi Kuki National Organization gi mihut singa paminarga Manipur lengak ki mihut phauba yahanduna tripartite talk asigi makhataba mifam pangthokkibasi mamangtha April da Manipur gi ching amasung tamda pikliba angang ani BSF gi personnel ama yauna mioi tarag mathoi sikraba aduga kharabuna asok apan nanghankiba hagdok singdagi wahelakliba state asigi security gi pibam asigi yamna mari lainana chathakibani haiba yai amarondana Manipur dagi foreigner amasung illegal immigrants sing khandoklaga halhankidabani MP Bimol Manipur da law kaina chansilakpa foreigner sing amasung illegal immigrants sing khandoklaga masagi maramda halhankiba haibasi Constitution na piba hakni illegal immigrants sing khandokpa haibasina government asigi tawkham thokpa mathawni adubu laibak thibadi kumja 1951 da Manipur da NRC jana hankiba leiti haina RTI gi kuthangda hangba wahangi pakum oina pirakpasina miyamda chamamnaba pokhale haina Congress MP Dr. Angomcha Bimol akoijamna phongdorakre wafam asi ngasi Palace Compound da laiba MSFDF gi auditorium da All Manipur Bar Association amba na sinduna NRC gi matangda pangtukpa nomui oiba mega state level sensitization da athoba mithunglen oina sarup yaduna MP na phongdokibani mahakna hai kumja 1951 da NRC jana hanki haibadi matam asigi chapchaba likhun ama thiba changli matam adu da NRC asi jana hangidrabasu chunaba ama yenglaga haujik NRC asi jana hanba mathau tai miyamna lamdam sidagi mitop khandu amasung mitop sing masagi maramda halan kho haina demand tawribasi constitution na piba hakni aranba amasung illegal oiba demand nati hainasu MP na phongdoki MP na makhatan hai Manipur da kanglol kaina logi wangmada changsilakpa mitop sing asi khandoktuna masa masagi meyumda halhangadabani haiba taliba miyamgi demand asi constitution gi miyengda aranba amadi asoiba nati khanaba yaba wafam di logi matung inna Constitution na piba provision gi makhada matau karamna mitop sing khandokani haibasini mitop khandopagi matangda aikhoina achumba sing ningthina nainagadabani komja 1951 da laipa asda NRC chana hanki haibagi chap chaba dikulaiti tungan ba mioi singna NRC gi matangda RTI khutangda wahang sing hanglubada komja 1951 da NRC chana hanki de haina lengak tagi pakum phangle laipa asida komja 1951 da NRC
ꯆꯅ ꯍꯟꯈꯤꯗꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ NRC ꯆꯅ ꯍꯟꯈꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯗꯦ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 1951ꯗ ꯆꯅ ꯍꯟꯈꯤꯕꯅꯤ ꯍꯥꯏꯕ NRCꯗ ꯕꯦꯁ ꯇꯧꯔꯒ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯕ ꯆꯨꯝꯂꯣꯏ ꯇꯧꯁꯤ ꯅꯠꯇ꯭ꯔꯒ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯤꯒꯨꯟ ꯄꯤꯒꯗꯕꯅꯤ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯔꯦꯀꯣꯔꯗꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯗꯕꯅꯤ ꯃꯇꯝ ꯆꯥꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯐꯪꯖꯒꯗꯕ ꯍꯛꯁꯤꯡ ꯃꯤꯇꯣꯞꯁꯤꯡꯅ ꯃꯨꯜꯂꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯛꯀꯅꯤ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯂꯩꯍꯟꯕ ꯆꯪꯏ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯣꯔꯦꯗ ꯊꯥꯎ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯂꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯁꯧꯔꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯏꯔꯦꯡꯕꯟꯗꯒꯤ AMD ꯍꯥꯁꯟ ꯆꯍꯤ 50 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯇꯦꯅꯔ 12ꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯍꯥꯞꯇꯨꯅ ꯃꯣꯔꯦ ꯇꯝꯅ ꯕꯣꯂꯦꯔꯣ ꯄꯤꯀꯞ ꯚꯦꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯁꯨ ꯃꯣꯔꯦꯔꯣꯝꯗ ꯊꯥꯎ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃꯒ ꯏꯀꯣꯚꯦꯟ 3ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 4 ꯐꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯤꯀꯣꯜ ꯈꯨꯜꯒ ꯃꯤꯖꯣꯔꯥꯝꯒꯤ ꯍꯥꯡꯒꯤꯟ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯇꯥꯏꯚꯥꯏ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯇꯦꯛꯊꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯤꯜꯆꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯟꯕ ꯇꯧꯔꯝꯕ ꯊꯕꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅ ꯇꯦꯟꯊꯥꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ